Leba Sida, ein kind social immigrant singgi legal right amata leite Supreme Court haidana si court to fongi baru na ko 2005 ta Bangladesh tagi Assam senselakpa dugi thokiba kano haitare ko external aggression haitare mayama aduga koi leriba internet disturbance leiba mayam se lerakanda handak se koi rohingya immigrant manga se mafam khadana mang ki bagi case thangal ki bani koi habeas corpus ki matang da Supreme Court ta the hearing da koi ki Chief Justice ba Suryakanta di Justice Jai Malia ki Supreme Court ki bench samna phomdora ki wafum ni sida thambi wafum je aduna khoi toan ba khoi rohingya singsi khoi refugee na treat tawdana moi right to food right to live leino mayam sit pbu haina thangala wafum ni maduna madu yaroi India ki na su yamna light ba mayam ama dai ri aduna khoi singa sida khoi legal right piba khoi maram amata leite the illegal right amata leite from se khoi Supreme Court na thamapasi yamna afaba khongthang ni adubu tawragasu khoi gi yamna apex body ba yamna high Supreme Court na thamagasu implement taw thokdaba madugi merekha ta ba sing aduna khoi torgo education executive mayam na torokta kan duni mayam na khoi judiciary na lepa agasu madu yamna co related from le se aduna sai the Supreme Court na phongtoi ba illegal immigrant sing se khoi right amata leite mo legal right amata leite haragasu khoi Tabak to onthok the bagi pot me ama yauba adigi se torisini me am dagi torokanda Aadhaar card saba kari to me ama to yaur mission duna sai the Supreme Court na piriba right se sing matang ji logi student na mo no su kare phum thamini taseng ta yamna chumbu wa phum ne duga yam theng po ne duga Manipur ki issues na crisis na conflicts na maram warkanda Supreme Court mikam tholle aduga judiciary ki thong thin bada taba hor hana loba taba ni nai thamjage maram di kaigino da ikoi station na ikoi gi Manipur gi leiriba chingda tasan gi ba khun mayam chingsi matam gi ikoi gi kaino chingsida ikoi gi administrator mayam singna ki han khangandra nongmai chingdul matom da tawlibra gazette notification da thola gai kona khun mayam maming thonjalaga leiramdaba mayam mo thonjalaka na khunji moimi ahung gi ju ningthaw ama khulama ale moimi mari manga gi ju manga tara gi ju khulama mom chema kanda makoina India gi government of India gi the state government gi piriba benefits mayam singse makoina loi lauthola kanda koi chingam ri tamgi marakta khaibak tanaba singchep sing mayam mo su thabrain lawi adana taseng hargadi even koi gi masi not only koi kano kuki gatang jo haijaroi aruge any singgi jaga da lai iba leaders mayam ama aruga machin tongwa mayam ama singsina koi taseng hargadi Manipur thugaina bhona bada yamna choba role ama Manipur gi on the lauruga lai have say ai oibo opinion personal observation da ipijage masigi example on site tok jarakanda ai haijage koi gi chingi lamda koi masa gi maramdam da mayum makai ningthi jana sada phaide khangbok chai amada laiba malaga su imphal mayon pikraba chama da 6-7% pa da jaga da consistent on ta na honor pa jaga khra nungai ba mafam sing mayon sing sida koi gi yamna nungai ba koi gi jaga sida makoi na achaw building achaw gari adaga ba faja ba kano mayam ama pochai mayam ama metric wall me ga leibe among da adu makoi lepsal laga leira kanda somda singgi jaga da chalaga chingi thadar ka development pesha mayam sing makoi loi thoga tawai mong man ba pot lei aragi chingi oina khoi tawna chingi chinau singgi halaman singgi mayam gi bithan eba khudong cha mayam se jinga yeleng khalo sai yon thok ma chakhi gi pot wa thok mayam makoi na mamang thengna gi leire chimba mayam sina maram war kanda development da khena tawi chingam le tam khenai gaina harakpa adu sumba pot mayam ma thengna bai koina ngasi udaba nate sumba pot mayam singsta matam gi lengak sasan da yauriba popular government manung da puriba madugi mayam singse khoi gi legislation mayam singsna magi makha da tabak toriba constitutional provide troga division of powers the executive ki legislature ki judiciary ki na piriba mayam ji khaidoi ba mayam singse makoi tasin daraga tabak tomin bagi pochu urakta manba ana sumba pot mayam jina maram ngora kanda ngasidi akhoi Manipur si kongkhang saiba aruga ta sengna hagari sengbat chakpa yada pot amada ngasidi toratuna ikoi ti eba turaba economy da any port sector da communication da loina mak no mo shondara ba tektar dong lei ba se ikoi hujik katang palak pa leiwa katagi wafam nate hek India da aduga state road pang jengai na state road pang ba matung da ivan hujik phau da bala iba lengak sa chen da yawi ba mayam gi khudol ne na loba ta bani adu taragadi praja ikoi gi su mire mikhal amadi mihut masigi port mayam ama sigi pot ahum si ekoi khangna ngasidi
maji khangat pa mathau tare aikoina madugi wakhal khalodaba chupnagi sel kharaga aikogi vote ka mantik narakana makoida aikogi rule to biro aikogi matakta na koi miyang miut ne khange bagi aran makhradi praja aikosu leite banate adubu praja aikogi lale du khudong chaba lawrukanda business motive ta aikoi tasengna vote crore sigoi thadaragadi aina hayeng MLA or matungda minister or matungda crore sigoi tanbe yaina na holaga tholopa mi masingna yamgiba aruga tasengna bureaucrat officials singi marakta aikogi mayamna phagi oina haina bani masigi je koina karem nabi wafam ni nate masigi haina ba aikoi nuksit chitladi una lengi haiba potuda aikoina tasengna yumfam or kanda aikoina thamjari wafam singa se aikogi aba personal opinion nate adu masigi kanagumdi yengna una tragazu wafam ama thamningi karino hai kanda bureaucrat officials mayam singi larik laiso hairaba ma aduga tasengna haragadi malemgi any kaino kanda wafang na na maba miyoi ngatani hana haiba taragasu khara mana hai kamaina hai aikogi kachin marina question ba wal marung da phama akanda mayum nungai bo oigera mayum atek bo oigera any ka ku amada phama kanda larik ta paraga lakpa argo social atmosphere si koi karino khangta ba pot mayam amana bureaucrat officer oina marakta lerak padaki ngasidi makoi lariki da lairamba pot natraga objective question answer da khalaki pot marakta orji yawa mayam duna ngasi lewaki pot da lewaki issue da larik haiba haitaba civil society organization stakeholder think tank individual mayam amana lauriba activist mayam social worker mayam to report mayam ubidaba argo lewaki pot sapsana khangtaba semdok chinjin tawbo onthok ontang onsin tawbo potuna maram markana yam wahal have pot mayam sum thenga nate even masi clear example ama aina bijaba taragadi madugi do chumba yai haina khanjarga piba taragadi ngarang adugma Manipur place kap ta phamba mi phamba makta contractor association mayam amana madu phamba kana thamgi wafam mayam ama yaukre maramdi magi department aikogi adagi guidelines matungina semdu o haiba yadaba pot mayam amasu magi concern department tikagi oiba mari lena department singi makoi head chinguna semdu pot isu pot MGSY report masi di implement tawngam na packet pangam dana dago sanction tawina mayam do paisa thada dan laibna ngasi yam awa from the time masi contractor singi maran na te kana phone tholokpa mapani company mayam amada madugi pot contract ke pot sing pitoki yana ba yalak pa lalong sing ni kana har pot mayam yor ibo si ngai adana sumba pot mayam sin baram magan ta je koi Manipur si yam aruba phimom da lairabani na aikoi huji wangang busu yam luba then ada ngang da busu ya da ba adu ngang ga su tabi ne lai tabdong torokpa adu tabi ga do mayam amadana nakong men laga mamit pun laga lai ga dong lai pot amada la abanina masi yamna aruba phimom da laire madada aikoi praja sing aikoi na amuk marak tu da aikoi su isa si adudi kanana tho man tawjagani aikoi na torok ke do no aikoi gi ithau na te na lai thopagi matam nate aduna constitution of India na provide toriba right to freedom of speech and expression haibase masi mipung khudimang na exercise tok matamda democracy masak phajaba adu constitution gi masak phajaba mayam sing do tholakani aduna aikoi ki bam thokte noi khoi sing je coward ama oina mithibung amona leibam thokte constitution na achumba achengba wafam mayam ama nangi wakhalani ongdokpagi ayaba pidi haibasi khudong chaba leibanina koina arhanba mingona SARS tawba false allegation mayam ama tawsi haibagi wafam nate achumba oiba taragadi ekoi hoji kholaw kanna lawba aduga madu konthok leina lawba aduga madugi justice pangno khona bada ekoi punba amatoina lemin nabal lawmin nabasu mathau tare na tajira ismain thamjagi